News Live pumiyeng tabi ni mapunang hutaram na oksiri. Hawin sa tariba fiwa World Cup ni singani kuntarugi sana kibi met singi samlapa pagdam miyam na kangan jeri. Atheng madasan kiba Spain gi panjan na Portugal quarter final yoba ngamhlkhidre Belgium na US aduga Argentina na Egypt thoikre. Spain amasung Portugal na sana kiba match na ngasi ayupung 12 makai tapdi haurga Spain amasung Portugal gi marakta round of 16 gi match sana ki. Aligtan na laiba Dallas Stadium da Portugal na mari ani ahum ama aduga Spain na mari ama ani ahum promeda sanaba haukiba match adugi Spain gi sanawai sing na bon kara hena pajno sanaba ngamki ahan bahap ki hydration break mamang da paoboda Spain na bon paibi sangsa da yang kemapan oikiba matamda Portugal na bon paibi sangsa da ni pumatoi oiki laiba ani na match adu mai pakpak ngamnab gi damta akan mamong da namba tawna rabasu panjan sanba yabi khudong saba sing daw ngamna kide match adugi tarampan suba minute Spain gi konglei tuna counter eti ama Catar kibu kalau na target tamna bon kausilaki Portugal gi kipa na bon adu ngakto kiba di Spain na panjin sanna ba kona kiba sing adu ariam betaki hydration break matuna sanakal match adu da Spain na makata na adumak bon hena paiduna sana ba ngam kiba kalau na panjin sanba yaba shoot masing hena kaw ngam ki adu mo ina ahan ba hap loy forward daiba ani mangna panjin amada sanna ba ngam dandai ki match asigi oina ahan ba hap loy forward Spain gi shoot ipan kaw ngam kibi manung da target shoot ohum yauki adu ga Portugal na shoot mga kaw ki manung da target shoot ani yauki ani suba hap sana kiba adugi oina Spain gi sanoi singna adumak bon hena pajun sana mangam kiba ga loina na panjin sanba yaba attack sing satado sana ki adubu Portugal gi hai singna ba defender singna Spain gi attack sing adu thingduna arema tahan ki leba ani na akan manamba tawno kiba adugi injury time da Spain gi Michael Nona panjin ama sanba ngam ki refina match adu loibegi huisen khongba phawda Portugal gi Michael digi panjin adu equalize tawba ngam khidabaga maram oirga match adu Spain na panjin ama sore da mai pak laga quarter final sangma ngam ki match asida Spain na shoot tranga kaw ngam kibi manung da target shoot taru yauki aduga Portugal na shoot tara kaw kibi manung da target shoot khatama yaw ngam ki Spain gi corner kick tere kaw gi khudong sawa pangki aduga Portugal na corner kick khatama kaw gi khudong sawa pangki match asida Portugal gi sanaro ani amadi Spain gi sanaro ama punna sanaro da referee yellow card sing book tawki USA amasung Belgium na sanakiba match ta ngasi ayuk puk mga makai tabadi haurga sitan stadium da US amasung Belgium gi marakta match sanaba hauki USA na ahum mga ani formata aduga Belgium na mari ani ahum ama formata sanaba haukiba match adugi oina hogolakpadigi yumbu USA gi sanoi sing na bon khare hena pajon sanamangam ki match asda US na bon paibi sangsa da yakai tari oikiba matamda Belgium na bon paibi sangsa da ni pum do katamak oiki USA na bon hena pajon sanamangam nabasu Belgium na banjan sanba yaba counter attack sing masing hena sataduna sanabangam ki match adugi hogolakpa mapan suba minita Belgium gi Salas de ana ahan ba banjan sanbangam ki madugi matung match adugi drama toy suba minita USA gi sanaroi Malik Talimana banjan adu handokuna banjan amamamda manana naiki makata na sanaki ba match adugi kudram doi suba minita Belgium gi Salas de gi mahaki amadi team gi ani suba banjan sanbangam ki baga noina ahan ba hap loyo fawda Belgium na banjan ani amada mangjan tharga laiki ani suba hap sanaki ba adugi yakaitere suba minita Belgium gi Hans Balakena tim gi ahum suba panjan sanmangam ki match adugi sa injury time da Belgium gi Romelu Lukaku na tim gi mari suba panjan sanmangam ki match ki apiba aroiba matam phawda USA gi oina makata ba panjan sanmangam ki dagi match adu Belgium na naksa na panjan mari amada mai paktuna quarter final sanmangam ki bani match asida Belgium na sutra manga kaw kibi manung da target shoot tare yauki aduga USA na shoot taruk kawa ngam kibi manung da target shoot ani khatamak yauki USA egi sanaro ani da define yellow card sing book toki USA na match asda collar kick ahum kawi khudong sawa pangki aduga Belgium na collar kick mga kawi khudong sawa khatamak pangki Argentina amasung Egypt na sanagi ba match ta ngasi numidang pung mapan makai tabadi hauraga Atlanta Stadium da Argentina amasung Egypt ki marakta round of 16 gi tere suba match sanaki Argentina na mari ama ahum ani aduga Egypt na mari ani ahum ama promeda sanaba hokiba match adugi oina hogolapadi Argentina gi sanoi sina bon hena paidol sanabangam ki match asida Argentina na bon paibi sangsa da kumpuma toy oiki matamda Egypt na bon paibi sangsa da kuthama pan khatamak oiki match asida Argentina na bon hena paidol sanabangam na basu match adugi hogolapa tra manga suba minute Egypt ki Yasser Ibrahim na ahan ba panjan sanabangam ki bon hena paidona sanari ba Argentina gi makai gi panjan hantok na ba akan mamawang da konar basung ngam kita betagi ahan mahap loy fawda Egypt na panjan amasro na mangchin tharga leiba ngam ki ani suba hap sanaki ba adugi oina so Argentina na sanaro sing da bon hen paiduna sanabangam ki match ki adugi humpu suba minita Egypt na kangawdana satar ki ba counter attack amada
टीम अदुगी सानरोय मोस्ताबा जिकोना अर्जेंटीना की मायक्ता पांजन अमा चनबा ngamki अदुबो मखोयना चनखिबा पांजन अदु की मांगोयना तौरंगकिबा फाउन अमना मरम ओरगा पांजन अदु इनवैलिड ओहनकी मदुना मरम ओरगा इजिप्ट की सानरोयसिंगी वाखलोंदा नुंगाइतबा फाउन खरबसु मैच अदुगी 34 सुबा मिनिटा मोस्ताफा जिकोना पांजन अमा अमुक हन्ना चनबा ngamkiबा लोनेना पांजन अनि सोइंदा मांगचिन थारगा लैबा ngamki मखाताना सानकिबा मैच अदुगी 68 सुबा मिनिटा अर्जेंटीना की माइकेदी अहानबा पांजन हंतोपा ngamki पांजन अदु टीम अदुगी सानरोय क्रिस्टियानो रोमेरोना चनकिबने अर्जेंटीना की माइकेदी मखाताबा पांजन चनबई ngamnaba मखोगी हैसिंगबसिंग मपुंग पाना उतोक्तुना हानादी हेना कन ममोंग सानबा हरकी मदुना मरम ओरगा पांजन चनबई याबी खुदोंग चाबा मसिंग हेना फंगबा ngamki मैच अदुगी मरफु हमदoi सुबा मिनिटा अर्जेंटीना की टीम कैप्टन लियोनेल मेसिना कोंकुजेन यांगना कौशलकिबा बोन अमा इजिप्ट की कीपरना थिंगनबा होनकी बोन अदु महाकी मकुता पानना मथकता पाइखक्रबसु मथक थंगबा बार पारा पांजन ओथोब ngamkibadagi पांजन अनिनिदा मानना लेकी सानकिबा मैच अदुगी अपीबा मिनिट मौदा लोय फाउदा टीम अनिना पांजन अनिनिदा मानना लेख्रबसु मतुंग रेफरीना मिनिट 8 इंजुरी टाइम हाकी इंजुरी टाइम सानकिबा अदुगी मौदा हमदु सुबा मिनिट अर्जेंटीना की सानरोय एजो फ्रांडेसना तौसलकिबा हेडिंग अमा इजिप्ट की कीपरना थिंगबा ngamhokidabadagi पांजन ओथोब ngamkibaga लोनेना अर्जेंटीना ना पांजन अहम अनिदा मांगजन थाकी रेफरीना मैच अदु लोबगी हुइसेन खोंगबा फावदा इजिप्ट की माइकेदी पांजन अदु इक्वलाइज तौबा ngamkidabadagi मैच अदु अर्जेंटीना ना पांजन अहम अनिदा माइ पाकपा क्वार्टर फाइनल चंगबा ngamkibani मैच असिदा अर्जेंटीना ना शूट 3 काउखिबी मनुंगदा टारगेट शूट 3 यावकी अदुगा इजिप्ट ना शूट 4 काउई मनुंगदा टारगेट शूट अनि खक्तमक यावकी ngasi oina FIFA World Cup ni sigani kuntaruki sanakibagi samlakpa paudam matangsa losenjari amuk me losalakpada MM News Lab mi yang tabira khwai punom amka hana kurumjari